ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯕꯨ ꯀꯧꯔꯤ꯫ ꯏꯃꯥ! ꯏꯃꯥ! ꯄꯤꯁꯛꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯁꯨꯃꯥꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯅ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯄꯤꯁꯛꯁꯨ ꯍꯩꯃꯥ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯅꯪꯒꯤ ꯒꯥꯔꯤꯕꯨ ꯑꯩꯅ ꯁꯤꯖꯤꯟꯅꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯅ ꯉꯔꯥꯡ ꯕꯕꯥꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯦ ꯅꯨꯡꯗꯥꯡꯗ ꯌꯥꯗ꯭ꯔꯦꯒ ꯌꯥꯗ꯭ꯔꯦꯁꯨ ꯍꯥꯏꯔꯝꯗꯕ ꯑꯩ ꯍꯧꯖꯤꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩꯗ ꯆꯠꯇꯧꯔꯤꯒꯦꯕ? ꯄꯤꯁꯛꯁꯨ ꯏꯁꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯝꯗꯧꯅꯤ? ꯂꯥꯡꯂꯦꯟ ꯋꯥꯗꯨ ꯁꯝꯊꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯅ ꯒꯦꯠꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯛ ꯊꯣꯛꯄꯒ ꯃꯦꯟ ꯔꯣꯗ ꯑꯣꯏꯕꯩ ꯒꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗꯨꯗ ꯃꯤ ꯍꯥꯡꯕ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯄꯤꯁꯛꯁꯨ ꯃꯆꯥꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯩꯝ ꯅꯪꯗ꯭ꯔꯦ, ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯄꯤꯁꯛ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯩꯝ ꯍꯦꯛ ꯅꯪꯗꯦꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯒꯦ ꯀꯟꯅ ꯇꯧꯔꯤꯉꯩ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯍꯣꯔꯣꯟ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯨꯗ ꯇꯧꯔꯝꯃꯤꯕꯗꯨ ꯂꯦꯞꯄꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯏꯕꯣꯆꯧ ꯑꯣꯏꯔꯝꯕꯗꯨꯗ ꯐꯖꯅ ꯍꯥꯡꯇꯣꯛꯑꯒ ꯆꯪꯍꯜꯂꯛꯏ ꯑꯗꯨꯒ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ꯫ ꯏꯕꯣꯆꯧ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯊꯧꯒꯠꯂꯝꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇꯝꯅ ꯆꯪꯉꯛꯇꯨꯅ ꯌꯥꯝ ꯊꯥꯖꯗꯅ ꯒꯦꯠꯀ ꯆꯪꯉꯝꯃꯤꯅ ꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ? ꯄꯤꯁꯛꯇꯨ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯂꯛꯏ꯫ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯕꯨ ꯉꯥꯎꯔꯕꯕ? ꯁꯤꯅꯤ ꯃꯥꯏꯅꯤ ꯋꯥꯁꯦ ꯑꯃꯠꯇ ꯇꯥꯟꯅꯕ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯃꯦ? ꯏꯕꯣꯆꯧ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯏꯁꯤꯕꯣ? ꯄꯤꯁꯛꯅ ꯒꯥꯔꯤꯗꯨ ꯊꯧꯕꯤꯔꯨꯔꯕꯗꯤ ꯏꯕꯦꯝꯃꯒꯤ ꯒꯥꯔꯤꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯈꯤꯇ ꯍꯥꯏꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯒꯥꯔꯤꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯣ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯦꯌꯦ ꯑꯔꯩꯕꯤ ꯍꯩꯖꯕ ꯇꯨꯡꯁꯤꯟꯖꯕ ꯏꯁꯧ ꯍꯥꯏꯕ ꯖꯥꯠꯇꯨ ꯂꯣꯏꯉꯩ ꯊꯥꯗꯔꯝꯃꯒ ꯆꯠꯈ꯭ꯔꯦꯗꯅ꯫ ꯏꯕꯣꯆꯧꯅ ꯌꯥꯗ꯭ꯔꯗꯤ ꯋꯥꯛꯁꯣꯞꯀꯤ ꯃꯤ ꯑꯃ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ? ꯄꯤꯁꯛꯅ ꯍꯣ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯒ ꯈꯪꯉꯦ ꯅꯪꯅꯗ꯭ꯔꯦ꯫ ꯀꯔꯤꯗ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ? ꯑꯣꯇꯣꯗ ꯄꯦꯜꯂꯝꯃꯅꯤꯅꯦ꯫ ꯏꯁꯦ ꯏꯁꯧ ꯂꯥꯡꯉꯤꯗ ꯃꯃꯥ ꯅꯪꯒꯤ ꯏꯁꯧꯁꯦ ꯀꯔꯤꯅꯣ? ꯑꯗꯨꯁꯨ ꯒꯥꯔꯤꯅꯤ ꯀꯩꯅꯣ ꯃꯤ ꯂꯣꯏꯅ ꯇꯣꯡꯅꯔꯤꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯥꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯍꯦꯛ ꯊꯧꯑꯣꯏꯗ꯭ꯔꯒ ꯄꯤꯁꯛ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯃꯣꯏ ꯕꯕꯥꯅ ꯑꯉꯥꯡꯒꯤ ꯒꯥꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯕꯤꯔꯤꯅꯣꯕ? ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤꯒ ꯂꯣꯟꯒꯦ ꯈꯜꯂꯤꯕꯣ? ꯏꯕꯣꯆꯧꯅ ꯃꯃꯥ ꯌꯥꯔꯦꯗ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ ꯅꯪꯒꯤꯁꯦ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯅꯗ꯭ꯔꯤꯉꯩ ꯊꯨꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤ ꯏꯍꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯠꯂꯨꯕꯅꯤ ꯑꯁꯨꯛ ꯅꯛꯄꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯒꯦꯕꯤ? ꯏꯁ ꯅꯪꯕꯨ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯂꯅꯤ ꯑꯋꯥꯡ ꯊꯪꯕꯩ ꯇꯥ ꯊꯦꯝꯕꯒꯤꯗꯅꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯣ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯦ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯋꯥꯁꯨ ꯉꯥꯡꯅꯕꯁꯤꯕꯣ꯫ ꯑꯁꯣꯝꯗꯅ ꯀꯣꯔꯧ ꯂꯝꯖꯤꯡꯕꯒ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ꯫ ꯀꯣꯔꯧꯅ ꯅꯪ ꯌꯥꯔꯔꯣꯏ꯫ ꯂꯝꯖꯤꯡꯕꯅ ꯇꯥꯃꯣꯆꯧ ꯉꯁꯤꯈꯛꯅꯤꯃꯤ꯫ ꯀꯣꯔꯧꯅ ꯅꯪ ꯌꯥꯔꯔꯣꯏ꯫ ꯂꯝꯖꯤꯡꯕ ꯎꯄꯥꯏ ꯂꯩꯇ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯇꯥꯃꯣꯆꯧ꯫ ꯀꯣꯔꯧꯅ ꯑꯦꯛꯖꯥꯝꯅ ꯅꯨꯃꯤꯠ 9ꯅꯤ 9ꯅꯤꯈꯛ ꯉꯥꯏꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕꯗꯤ ꯀꯩꯅꯣ? ꯅꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯍꯥꯞꯄꯤꯗ꯭ꯔꯕꯣ ꯅꯪꯕꯣ? ꯈꯪꯗꯦ ꯃꯣꯏꯅ ꯁꯤꯜꯂꯛꯄꯅꯦꯕ꯫ ꯍꯦ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯗꯨꯕꯨ ꯅꯪꯕꯨ ꯃꯤꯅꯥꯏꯔꯣ? ꯃꯤꯅ ꯊꯤ ꯆꯥꯎ ꯍꯥꯏꯔꯒ ꯆꯥꯕ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯇꯧꯕ ꯍꯥ? ꯑꯁ ꯇꯥꯃꯣꯆꯧ ꯍꯦ ꯄꯨꯡꯗꯣ ꯌꯦꯡꯉꯣ ꯃꯤꯅꯤꯠ 15 ꯐꯥꯔꯛꯇꯧꯔꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯎ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯀꯥꯕꯗ ꯊꯤꯜꯂꯝꯗꯣꯏꯅꯦ꯫ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯍꯧꯔꯗꯕꯅꯤꯀꯣ ꯍꯦꯛ ꯊꯧꯗꯣꯛꯄꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧꯗꯨ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕ ꯃꯐꯝꯗꯨꯗ ꯃꯆꯤꯟꯒꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯀꯣꯔꯧꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠꯇꯨ ꯐꯠ ꯊꯤꯡꯖꯤꯜꯂꯤ꯫ ꯀꯨꯗꯥꯝꯗꯨꯗꯤ ꯄꯥꯟꯁꯤꯟꯗ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯃꯨꯛ ꯐꯠ ꯊꯤꯡꯖꯤꯜꯂꯤ ꯆꯦꯟꯁꯨ ꯆꯤꯡꯈꯠꯇꯦ ꯀꯣꯆꯤꯁꯨ ꯄꯥꯟꯁꯟꯗꯦ
ꯇꯥꯏ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯍꯨꯛꯆꯤꯜꯂꯤ ꯅꯤꯡꯊꯤꯖꯅꯗꯤ ꯁꯦꯝꯗꯦ ꯑꯗꯨꯒ ꯈꯣꯡꯎꯞꯇꯨꯁꯨ ꯌꯥꯝ ꯊꯨꯅ ꯎꯞꯁꯤꯜꯂꯤ ꯕꯦꯒꯇꯨ ꯇꯥ ꯄꯥꯏꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯂꯤ ꯀꯣꯔꯧ ꯉꯛꯅ ꯂꯝꯖꯤꯡꯕꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇꯨꯗ ꯂꯝꯖꯤꯡꯕ ꯒꯤꯠ ꯐꯝꯊꯩ ꯑꯗꯨꯒ ꯁꯣꯔꯒꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯁꯦ ꯀꯣꯔꯧꯁꯨ ꯃꯊꯟꯇ ꯈꯜꯂꯤ ꯀꯤꯔꯤꯕ ꯈꯨꯀꯤꯁꯤꯒ ꯑꯁꯨꯝꯅ ꯀꯣꯔꯧꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯝꯖꯤꯡꯕꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯦ ꯂꯝꯕꯤꯗ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯂꯝꯖꯤꯡꯕ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯁꯤꯡꯗꯨ ꯄꯥꯟꯁꯤꯜꯂꯤ ꯂꯣꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯖꯤꯞꯇꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯀꯣꯆꯤꯗꯨꯁꯨ ꯄꯥꯟꯁꯤꯜꯂꯤ ꯂꯣꯏꯔꯒ ꯅꯦꯛꯇꯥꯏꯗꯨ ꯑꯃꯨꯛ ꯐꯖꯅ ꯁꯦꯝꯃꯤ ꯃꯈꯣꯡꯗꯨ ꯍꯥꯏꯔꯞ ꯊꯥꯡꯒꯠꯂꯛꯇꯨꯅ ꯈꯣꯡꯎꯞ ꯃꯔꯤꯗꯨ ꯑꯃꯨꯛ ꯀꯤꯁꯤꯜꯂꯤ ꯂꯣꯏꯔꯒ ꯀꯣꯔꯧꯗ ꯑꯣꯟꯁꯤꯜꯂꯒ ꯁ꯭ꯀꯨꯜꯗꯣ ꯊꯤꯟꯅꯤꯅ ꯊꯤꯜꯂꯗꯤ ꯉꯟꯅ ꯊꯤꯜꯂꯣ ꯆꯩꯒ ꯆꯥꯕ ꯉꯝꯖꯔꯔꯣꯏ ꯀꯣꯔꯧ ꯀꯩꯁꯨꯝ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯍꯨꯠ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯈꯥꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣꯆꯧ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯀꯥꯏꯗꯅꯣ ꯇꯥꯃꯣꯆꯧ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯀꯣꯔꯧ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯝꯖꯤꯡꯕꯗ ꯀꯣꯛꯊꯥꯎꯒ ꯁꯝꯆꯦꯠ ꯑꯃꯒ ꯄꯤꯔꯛꯏ ꯃꯆꯤꯟꯗꯅ ꯎꯆꯦꯛ ꯃꯀꯣꯜ ꯁꯥꯕꯗꯩ ꯍꯦꯜꯂꯦ ꯌꯦꯡꯉꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅꯒ ꯁ꯭ꯀꯨꯜ ꯆꯪꯉꯗꯤ ꯅꯇꯩꯃ ꯈꯪꯉꯅꯤ ꯏꯍꯦ ꯂꯣꯏ ꯅꯣꯛꯅꯔꯅꯤ ꯁ꯭ꯀꯨꯜꯗꯤ ꯌꯧꯔꯒꯨꯝꯕꯅꯦ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯌꯧꯔꯗꯨꯅ ꯂꯝꯖꯤꯡꯕ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯒꯥꯔꯤ ꯄꯨꯔꯛꯇꯕꯅꯤꯅ ꯍꯜꯂꯛꯄꯗꯤ ꯂꯥꯏꯟꯗ ꯉꯝꯖꯗ꯭ꯔꯦ ꯅꯈꯣꯡꯅ ꯁꯤꯗ ꯑꯗꯨꯝ ꯂꯦꯛꯑꯦ ꯑꯩꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯆꯪꯉꯣꯗꯅ ꯊꯦꯡꯉꯦꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯆꯪꯖꯔꯦ ꯀꯣꯔꯧꯁꯨ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯅꯥꯕꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯋꯥꯔꯤ ꯇꯧꯅꯔꯤ ꯗꯣꯛꯇꯔ ꯔꯥꯎꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯗꯣꯛꯇꯔ ꯑꯆꯧꯕꯁꯤꯡꯒ ꯔꯥꯎꯟ ꯆꯠꯂꯤ ꯈꯔ ꯑꯔꯨꯕ ꯑꯅꯥꯕꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯑꯆꯧꯕꯁꯤꯡꯗꯨꯅ ꯀꯟꯅ ꯇꯥꯛꯂꯤ ꯀꯣꯔꯧꯁꯨ ꯇꯥꯕ ꯌꯥꯕ ꯇꯥꯁꯤꯜꯂꯤ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯄꯥꯈꯠꯂꯤꯔꯥꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯖꯦꯂꯦꯁꯀ ꯀꯥꯔꯤꯔꯣ ꯄꯥꯈꯠꯄꯤꯅꯨꯀꯣ ꯊꯕꯛ ꯂꯣꯏꯕꯗ ꯉꯥꯏꯖꯔꯤ ꯀꯣꯔꯧ ꯃꯆꯤꯟꯕꯥꯟꯗꯨ ꯈꯤꯇꯪ ꯂꯦꯡꯉꯒ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯇꯟꯖꯥꯗꯨꯗ ꯅꯥꯀꯜꯗꯩ ꯐꯣꯟꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯤꯡꯂꯛꯏ ꯌꯦꯡꯂꯨꯕꯗ ꯂꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯃꯤ ꯄꯥꯏꯈꯠꯂꯤ ꯀꯣꯔꯧꯅ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯈꯤꯇꯪ ꯊꯥꯡꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯊꯥꯡꯖꯤꯜꯂꯒ ꯀꯩꯅꯣ ꯅꯥꯀꯣꯡꯒ ꯂꯣꯏ ꯁꯦꯒꯥꯏꯗꯧꯔꯤ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯑꯒ ꯕꯦꯜ ꯌꯩꯕꯩꯅꯦ ꯃꯄꯥ ꯆꯥꯅ ꯊꯣꯛꯈ꯭ꯔꯦ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯄꯒ ꯅꯛꯅꯅ ꯂꯩꯕꯒ ꯑꯩꯁꯨ ꯀꯣꯔꯧꯅ ꯁ꯭ꯀꯨꯜꯗꯒ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯃꯔꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯒꯥꯔꯤ ꯄꯨꯔꯛꯇꯕ ꯍꯩꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯞ ꯍꯥꯏꯒꯠꯄꯤꯔꯛꯀꯦꯔꯥꯕ ꯄꯦꯁꯦꯟꯖꯔꯗ ꯍꯟꯕꯗꯨꯗꯤ ꯌꯥꯕ ꯑꯗꯣ ꯒꯥꯔꯤ ꯀꯨꯝꯊꯣꯛ ꯀꯨꯝꯁꯤꯟ ꯇꯜꯂꯕ ꯂꯥꯛꯄꯗꯤ ꯕꯕꯥꯅ ꯊꯤꯜꯂꯝꯕ꯭ꯔꯣ ꯀꯥꯏꯗꯩ ꯁꯥꯎꯔꯒ ꯊꯣꯛꯂꯛꯄ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯒ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯌꯥꯒꯗ꯭ꯔꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯏꯅꯥꯎꯄꯥꯗꯣ ꯂꯧꯔꯒ ꯍꯟꯒꯗꯕ ꯃꯥꯒꯤꯗꯣ ꯄꯨꯡ 4ꯗ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯗꯤ ꯀꯌꯥꯗꯅꯣ ꯑꯩꯈꯣই ꯉꯁꯤ ꯃꯤꯇꯤꯡ ꯂꯩꯌꯦ 5 ꯑꯗꯨꯋꯥꯏ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯣꯀꯦ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯦꯁꯦꯟ ꯂꯥꯛꯑꯦ ꯍꯣꯏ ꯑꯩꯁꯨ ꯀꯩꯅꯣꯝꯃ ꯆꯥꯔꯨꯈꯤꯒꯦ ꯕ꯭ꯔꯦꯛ ꯄꯤꯔꯤꯉꯩꯁꯤꯗ ꯊꯝꯃꯦꯀꯣ ꯀꯣꯔꯧꯁꯨ ꯃꯥꯒꯤ ꯄꯦꯁꯦꯟꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯂꯧꯕ ꯂꯥꯛꯏ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯃꯥꯡꯗꯨꯗ ꯐꯅ ꯀꯨꯏꯅ ꯉꯥꯏ ꯄꯨꯡ ꯇꯥꯗ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗ ꯄꯨꯡꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯒꯦꯠ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯅꯣꯡꯈꯠꯂꯛꯄꯗ ꯎꯔꯦ ꯅꯨꯄꯤ ꯃꯆꯥ ꯈꯔꯒ ꯑꯣꯖꯥ ꯑꯣꯏꯒꯗ꯭ꯔꯥ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯊꯣꯔꯛꯄꯗꯣ ꯀꯌꯥꯁꯨ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ ꯑꯣꯖꯥꯗꯨꯅ ꯄꯨꯡꯁꯨ ꯇꯥꯗꯧꯔꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯟꯈ꯭ꯔꯒ ꯏꯪꯅ ꯆꯠꯁꯦꯕꯨ ꯁꯤꯈꯥꯟ ꯈꯥꯡꯉꯦ ꯍꯦꯛ ꯌꯥꯗꯦꯃꯤ
Nupi macha kharadu haingam taw ngamba oigadra aduna amuk khumlai. Ingtham thaga oibaga hekta mamsilakpana hale haba miss nong phadoksu sumaina puthokpiyo phullaga sige tawe haba lairik ana ngaruga chatawre. Korok sunok mi tarami khudakta magi abemadu yawbra haiduna mamituna leiduna satra singdugi marakta yengi adubu udre magi abemadi yawramdre. Security dusu gate to hanglamlaga suti timing oisilakpaga amu thingzilamdana magi hanegi famfam duda changsinduna famaga phone du yengduna laikre. Ojaduna mang tharaga nupi macha singduna tung thangladuna langdana inari. Ojana su phajana la ulanganu haina lauri. Magi abema udrabadudadi mamaidu amu iskulomda onsilai. Nupi macha ahumna mamanabi ama chingboy lakboy tawraga thorakpadu urami. Mamanabi amana la umi nangbo. As noy cholo ay tale haraga. Amana amu yam tan braba ngaw bu soidre nang mapan khara tho haiba. Lairik ana. Amaduna amu pulab thangatlaga pu haibro. As yarise phajana chatlo noy shidiba. Ngangna dana thorei nupi macha maridu thoi kampre khangi ima korona khangini he kai khulawno thoina kai gino sida laibo korona pakhaliraba thoi makau tu fat laiduna akoi badu mi leibra haiduna ko yengegi mamanabi ahum dudi moi masen ingangna amuk yengne adagi anido amuk yengduna lei korona fet tawraga waking tholeira Thoi korona hairibadu khumde magi thokpa adum hairi. Hello haiba mina uraga yam fazadi. Korau khumde nokmi magi abemagi matawduda yengduna lei. Thoi pakhatna dada hello me. Handakti korau du makhutuna machil bandu adoaida thamaga makhol khazik thokna noglai aduga. Jojo mi loina hayong nakre. Dadadi Heidi lamjung balo bulak jeraga. Thoi ikaina mamaidu nonthaki makokta hairap khotlaga. Mataududa korau amuksu hanjina hairei. Ojara kaino ayogre namanabi ateshu. Matang adudani school campus ki manungdagi bel yaibagi makhol tapada korauda kaisum hairamdana ipa pakhatna mamanabi amagi makhutu ta pairaga chencha chakre. Mamanabi anidusu tungda tanakre. Korau no fe tawna yengduna lehawi aduga manaw nupabu puduna mayumda punna hanminarei mayum yauraduna korau masadu fresh oihali pung yenglubada mariga mini kunthra nithoi mukti chatlambaduda ngaihak pothagi haiduna famungda longna hipthai minute manga mukti magi phone du atlami warubaga masadu ingtha hanbadudadi monga kokka tainarakpaduda uirum tawrakpadagi tumthakre Fana kuina tumtharuraba male phone kana khongakpaduda makutuna koi maraduna paikhatli hello ingna tapnaga hairakte kwakna lakpadawna khanglak laklei ngai re kaidawrige hojufo kayam koida ngai hanki ge haido kalakase mariga loin chokthare leppada ngasai de korau mamitu khangpang pangi aduga mana kongdagi phone du lauthoaga Mamai mayada yam thuna thangzili aduga amu mana kongda thamladuna as tumtharure he thorakpaga thorokpa yadro kuiramani ne langlena mangam khaita dore ai tarukte angang tisha lai ingsu ingsa lai corona hoise 15 minutes mukta ngaramo ai thuna la yora age ko asi hairaga phone du pat kathali aduga gari sodu pairaduna hathu magi ka dagi chenthorei Mama su magi karom da ka khalakpaga mapa hek chana thokre pisak peri tawduna achoba napudo steer dagi onthai haina hospital da pui hai ima so mukta thinbiyo korona baba ga chalo ai thege pisak kapaga napa su halakri kai dau lai no khangdiba nanau pa na thoba gari gadi ima tongba gamjar ikhutna imang lambaga chamane achoba Imabu hospital faktadi amutang di thinbiu dana korausu mama naga kapaduda mama hana hospital da thilamnaga
ꯂꯥꯡꯂꯦꯟꯁꯨ ꯑꯃꯨꯛ ꯀꯣꯟꯅ ꯂꯧꯕꯤꯔꯒꯦ ꯈꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯐꯤ ꯍꯣꯡꯈꯤꯗꯣꯏꯔꯣ? ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯝꯃꯒꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯀꯣꯔꯧ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯁꯪꯗ꯭ꯔꯤ꯫ ꯃꯥꯅ ꯄꯨꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕꯒ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯒ ꯂꯩꯖꯗꯕꯒ ꯃꯥꯅ ꯂꯣꯏꯅ ꯑꯅꯝꯕ ꯆꯦꯜꯂꯤ꯫ ꯑꯃꯗꯒꯤ ꯑꯃ ꯑꯃꯗꯒꯤ ꯑꯃ ꯂꯥꯡꯂꯦꯟꯁꯨ ꯅꯤꯡꯁꯤꯡꯂꯁꯨ ꯐꯣꯟꯗꯨ ꯇꯧꯕꯗꯤ ꯁꯪꯗ꯭ꯔꯤ꯫ ꯇꯦꯁꯁꯨ ꯃꯌꯥꯝ ꯇꯧꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯀꯣꯔꯧ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯃꯀꯣꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ꯫ ꯃꯄꯤꯗꯨꯁꯨ ꯍꯧꯅꯔꯨꯕ ꯌꯥꯎꯗ ꯃꯅꯤꯡ ꯇꯝꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄꯤꯕ ꯑꯗꯨ ꯃꯥꯎꯁꯟꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯌꯨꯝ ꯍꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯂꯥꯞꯇꯛ ꯐꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯨꯗ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯊꯧꯔꯛꯏ꯫ ꯒꯥꯔꯤ ꯈꯥꯝꯕꯩ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯎꯁꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ "ꯁꯥꯔ", ꯃꯥꯎꯁꯟ ꯍꯨꯔꯥꯟꯕꯗꯧꯅ ꯋꯥꯗꯨ ꯃꯇꯠ ꯃꯇꯠ ꯉꯥꯡꯏ꯫ "ꯁꯤꯗ ꯅꯤꯅꯥ ꯑꯃ ꯅꯠꯇꯦ, ꯏꯃꯥꯟꯅꯕ ꯊꯕꯛ ꯑꯃ ꯑꯁ ꯃꯤꯁꯇꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯒꯥꯔꯤ ꯄꯨꯔꯛꯇ꯭ꯔꯕꯣ?" ꯂꯥꯡꯂꯦꯟꯅ "ꯏꯃꯥꯟꯅꯕ ꯑꯃ ꯂꯧꯕ ꯂꯥꯛꯀꯗꯕꯅꯦ, ꯌꯧꯔꯛꯇ꯭ꯔꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯪꯗ꯭ꯔꯤ, ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯇꯧꯁꯜꯂꯨꯗꯅ ꯐꯣꯟꯗꯣ." ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯏꯈꯠꯆꯩ ꯑꯗꯨꯒ "ꯀꯣꯔꯧ", ꯀꯣꯔꯧꯅ "ꯌꯨꯝ ꯌꯧꯔꯕꯣ?" ꯀꯣꯔꯧꯁꯨ ꯀꯨꯏꯃꯟꯕꯗꯨꯗ ꯍꯪꯉꯤꯕꯅꯤ ꯃꯌꯨꯝ ꯌꯧꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯛꯅꯤꯡꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯃꯥꯅ ꯃꯄꯥ ꯊꯥꯔꯛꯀꯦ ꯍꯥꯏꯕꯗꯁꯨ ꯀꯣꯔꯧ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯁꯤ ꯈꯟꯖꯤꯜꯂꯨꯔꯒ ꯂꯥꯡꯂꯦꯟ ꯀꯣꯔꯧꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯨꯏꯔꯦ ꯌꯨꯝ ꯌꯧꯕ." ꯀꯣꯔꯧꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯉꯥꯏꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤꯅꯦ. ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯌꯧꯔꯛꯑꯒ ꯐꯖꯅ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯥꯎꯁꯟ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯅꯥꯀꯜꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯑꯒ ꯍꯥꯏꯔꯛꯏ꯫ "ꯃꯤꯁ, ꯀꯥꯈꯠꯄꯤꯔꯝꯃꯣ, ꯑꯩ ꯊꯤꯡꯖꯤꯟꯖꯔꯝꯃꯒꯦ." ꯂꯥꯡꯂꯦꯟ ꯇꯔꯪ ꯑꯃꯗ ꯏꯔꯩ ꯂꯩ꯫ ꯃꯥꯎꯁꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ "ꯃꯤꯁ, ꯇꯥꯕ꯭ꯔꯣ?" ꯑꯗꯨꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯥꯎꯁꯟ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯀꯥꯝꯊꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥ ꯁꯥꯒꯟ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯍꯥꯏꯔꯞ ꯅꯣꯝꯂꯒ "ꯃꯤꯁ,